Palel Bazar Maya Dalaiba, Manipur Police ki Ariba Police Station ama, Khoisaunar ba miyam na may thakre. IS News na fangba paugi matung ina ngarang numidang, mayang Imphal dagi ni haiba, Police ki Wireless Department da thabak tauba, Kongkham Birjit Singh Kauba miyoy amana Palel da ngarang numidang pung tararom taba matamda, nupi ama nongmay na kaplambadagi laikidre hairi, laikidraba nupi adugi maming Moirang Them Zemi Devi Chahi Kuntrataru, Mapuroiba M. Kiran Singh, Laifam Palel Mamang Lekay dagini. Nongmay kaplan naba matungda Birjit mafam adudagi chien kiduna haujik fauba thiba khangdana lairi hairi. Thaudok aduga mari lainana khoisaunaraba miyamga Palel Police ka muknakhi, tear gas cell kaya sukapki, tungda Kakching District ki SP yauna, laikhidrabi nupi adugi imung manungga unaduna wari sanaki, ngarang athengbada irang adu Manipur Police na laksin bangamki. Ngasi ayuk faupagi oina makhatana thokaningdaba thaudok sing thokpagi pau leitri. Chaliba tha sigi tangkun gi nungthilpung mangarom tabadagi thiba khangdana lakhiba naha ama ngarang nungthilpung ani ga minute yankhairom tabada Sekmai Police Station gi manung chanba Sekmai amadi Laikin Thabi ani gi lona bada leiba Tumbirok tagi sina fangliba naha adugi maming Achom Henry Chahi Kuntrataru Apokpa E Dhanachandra Laifam Thangmaiban Polem Lekai dagini Hauzik Thangmaiban Kendragi MLA KS Joy Kishan gi awang Laikin Thabi da leiba farmhouse ta mapa macha leibani hairi Mahak mangkhibaga mari leinana mahaki apokpana December 18 da Sekmai Police Station da missing report ama pukhi hairi Asi bhakchang adu State Forensic Science Laboratory team ne examine taroba matungda RIMS ki Mirel Sangda thamkhre Ching amasung tamda khundariba Christian lining chatpisingi yamna maru oiba kumai ama oiriba Christmas na lakpada iramda Manipur gi miyam gi punsida nungaiba yaifaba chawkhatpa ingtapa punsi marel adu taibang mapuna pibibo oirasanu haina All Manipur United Clubs Organization amukona pauzelakli punna hingminaba punna thengminaba punna chawkhatminaba haiba wakhalon asina mangda thamduna amukona kanglo furup ki khetnaba thamdana leiba ki thaugai kaya pangthokliba asida hena yaifaba purakpa ngamba oiminarasi ngasidagi hauduna Kalalong Thanil Khul Bisnupur Ward number 7 da pangthokliba Christmas for All the 55th Merry Christmas Thoramda amukogi Secretary General Dr. Norendra Thokchom Secretary Publicity Laishram Krishna Chandra Assistant Secretary and Lokendro na Sarukyaki amadi amuko na ngamzaba achathaki polam sing aseng bathamoy galoinana Jesus ki mafamda katkhi makhata na tongan ba mafam singda pangthokiba Christmas ki pangthokadaba Christmas ki thoram singda angamba mateng pangduna Sarukyakani hairi Chahi khudingi Manipuri Short Story Society India na sinduna India gi awang nongpok lamdamda lairiba tongan ba mafam singda chatuna General Conference pangthok pugum tha sigi December 15 dagi 18 fauba numit humni chupna Bangladesh ki silent amadi Bhanu Ghasta pangthokadaba Manipuri Short Story Festival amadi 18 suba General Conference ki damak Ziribam dagi miyoi tare na saba team ama ngasi ayuk pung tare taba matamda General Secretary Sarat Thokchom na luchingduna Ziribam dagi khongsan khre ngasi khongsalam dai aduda Manipuri Short Story Society India gi General Secretary Sarat Thokchom na phongdokhibada Bangladesh da pangthokadoriba Manipuri Short Story Society India gi 18 suba General Conference numit humni chupna pangthokani masigi damak Ziribam district gi miyoi taret Imphal dagi miyoi kunmari aduga atai tongan ba India gi mafam singdagi miyoi punna homfuna festival asida sarukyana na ba khongsan khre haina mahak na phongdokhi thoram asida wari macha paba khananai na ba amadi Sinam Tanubabu International Award su pigani hairi Akoi hauji Bangladesh da pangthoktoriba thoramsi Manipuri Short Story Society kumapan suba mifam sida pedimu humi pangthokani ado diri oina hoi mitarian ne hoi delegate salise local yagi delegate ne hoi salise phagi oina mi kunmari adegi kathagi adegi diri yauna taruk amaga ado hoi humi Bangladesh da mukha diri thadok kodore